Image Paodam Miyeng Tabiribasingbu Surbala na Kurumjari, Asigi Maruiba Pau Pijari. Educational TV channel Lyric Education Minister Dr. T.H. Radhishyamna launch tawkhre. Miyam la na mitop changlakpasing JCRPS na task force semduna thisinba horgani convener YK dire na phungdokre. Loinana COVID-19 vaccine jaikob di miyoibada changeng tawba hokre. Paung chakhaina pijari. Manipur ke ahanba educational channel Lyric nasi Education Minister Dr. T.H. Radhishyamna launch tawkhre. News Secretary ta leiba mahaki office chamber da pangthokpa tharamda Minister na Lyric hairiba TV channel asi Geo TV da hodokhibani. Tharamda da Education SK Commissioner T. Ranjit, Director T.H. Kiran Kumar, Education SK Additional Director Hills Larte Mangtekom, Additional Director Education S. Belly C.S. Sachi Amadi, Atai Official Kayasu Sarukyaki. Educational TV channel Hogdokpa Duda Minister T.H. Radhishyamna hai Manipur da ahanba oina mobile phone gi khuthangda Lyric tamhanbagi thorang asi Geo TV da free da sandokadabani channel asida live su yengba yagani masigi schedule na Manipur gi Department of Education na manage tawgani program asi English khakta natana local language kaya da su sandokani haiki. TV channel hogdokpagi thoramda Minister na Higher Secondary Examination 2020 gi fal hayeng July 13 ta lauthokani hainasu miyamda khanganki. Loinana class 12 exam thakiba mahiroi sing mai paknaba yaifamangal su Minister na piki. Moment for the Department of Education that a dedicated TV channel called Lyric is launched under the platform of Geo TV. At the outset, I'd like to thank Sri Balakrishnan Iyer, who is the Vice President of Reliance Geo, and his wonderful team for the support they have provided to the students of Manipur, the department and the state. Geo TV is providing free of cost for running the channel for government of Manipur as well as for our subscribers across the country. There are around 3.5 million, that is 35 lakh, active subscribers of Geo services in the Northeast, including Manipur. COVID-19 pandemic ka mari lainana Kaching district ke oina ngasi nungtil pung ani fawbada laikhiba quarantine center summary report ta district asida laiba apunba quarantine center kuntaruk ta mapanda ki changlakpa inmate lesing ani ga chahum sopna ama quarantine tawrakhi masigi manungda COVID-19 test tawbada negative oibadagi mayumda discharge tawkhiba amadi COVID-19 positive oibadagi isolation ward natraga COVID care center da thamkhiba masingna lesing ani chani nifuni. District asida apunba miyoi chama supna mapan COVID-19 positive confirm tawki masigi manungda miyoi humpu mangadi layengbadagi fakre nifu marina active case ta lairi quarantine center da hauja quarantine tawduna laibagi masingna humpu mathoini containment zone na amani. Manipur College ke district screening center da hauja fawda miyoi lising aniga chani yakai mathoi screening tawkre. COVID-19 thengnanaba malemgi leibak pumbana magi pangal loksing puthokduna tumba chaba khangdana hotnari haibasi miyam pumbana loina khangnaraba ngaktani asuk luraba tanja sida irecha kayana lengakna piba SOP ngakpagi mahuta mana thokpa tawningba tawbada laina asi ngakthoknaba hotnabada aruba phibam amada lakli quarantine center da lairibasingna matam khara awaba khangbagi mahuta chenthoroktuna miyambu hena akiba nungnangbu fawhanbagi thodoksu tatana thokli miyam punna laina asidagi ngakthoknaba hotnabada angamba thakta hotnaba mathautai haina Protection and Preservation Committee Manipur PPCM gi maikedagi phongdorakli
ꯑꯁꯤꯒꯨꯝꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗꯗꯤ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯃꯤꯌꯥꯝ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯜꯂꯤꯕ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕꯁꯤꯡꯅ ꯃꯥꯒꯤ ꯃꯊꯧ ꯄꯥꯡꯊꯣꯛꯄꯒꯤ ꯃꯍꯨꯠꯇ ꯑꯃꯅ ꯑꯃꯕꯨ ꯍꯨꯟꯅꯕ ꯑꯁꯤꯅ ꯏꯪ ꯇꯞꯄ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯕꯒꯤ ꯃꯍꯨꯠꯇ ꯍꯦꯟꯅ ꯁꯥꯊꯤꯕ ꯑꯃꯗ ꯆꯪꯁꯤꯜꯂꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯋꯥꯊꯣꯛ ꯃꯌꯥꯝ ꯑꯁꯤ ꯂꯣꯏꯁꯤꯟꯗꯨꯅ ꯏꯪ ꯇꯞꯄ ꯂꯝꯗꯝ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯄꯨꯛꯅꯤꯡ ꯆꯪꯕꯤꯌꯨ ꯍꯥꯏꯔꯤ꯫ JCILPSꯀꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝꯗ JCILPSꯀꯤ ꯀꯟꯚꯦꯅꯔ YK ꯙꯤꯔꯦꯟꯅ ꯍꯥꯏ ꯃꯤꯌꯥꯝꯅ ꯃꯅꯤꯄꯨꯔꯗ ILPS ꯆꯠꯅꯍꯜꯂꯨ ꯍꯥꯏꯅ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯟꯗꯨꯅ ꯂꯥꯛꯄꯗꯒꯤ ꯏꯪ 2018ꯒꯤ ꯗꯤꯁꯦꯝꯕꯔꯗꯒꯤ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯒꯦꯖꯦꯠ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃ ꯊꯣꯛꯇꯨꯅ ꯏꯪ 2020ꯗꯒꯤ ꯃꯅꯤꯄꯨꯔꯗ ILP ꯆꯠꯅꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯥꯏꯋꯦꯁꯤꯡ ꯌꯥꯎꯅ ꯃꯐꯝ ꯀꯌꯥꯗ ꯌꯦꯡꯁꯤꯟꯗꯨꯅ ꯃꯤꯇꯣꯞꯁꯤꯡ ILPS ꯄꯥꯏꯗ꯭ꯔꯕꯗꯤ ꯆꯪꯍꯟꯗꯕ ILP ꯄꯥꯔꯃꯤꯠꯁꯤꯡ ꯄꯥꯏꯍꯟꯗꯨꯅ ꯆꯪꯍꯟꯕꯒꯤ ꯊꯕꯛ ꯂꯧꯈꯠꯂꯛꯈꯤ꯫ ILP ꯑꯁꯤ ꯕꯦꯁ ꯏꯌꯔ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯉꯥꯡꯅꯔꯤꯉꯩꯗ ꯀꯣꯚꯤꯗ-19ꯒꯤ ꯂꯩꯅꯥ ꯂꯥꯏꯑꯣꯡꯁꯤꯡ ꯂꯥꯛꯄꯗꯒꯤ ꯍꯧꯈꯤꯕ ꯃꯥꯔꯆ ꯇꯥꯡ 19ꯗꯒꯤ ILP ꯄꯥꯔꯃꯤꯠ ꯑꯁꯤ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯄꯤꯕ ꯂꯦꯞꯈꯤꯕꯅ ꯃꯤꯇꯣꯞꯁꯤꯡ ꯆꯪꯕꯗ ꯑꯊꯤꯡꯕ ꯄꯤꯗꯨꯅ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯗꯒꯤ ꯃꯤꯇꯣꯞꯁꯤꯡꯅ ꯐ꯭ꯂꯥꯏꯠꯇ ꯂꯥꯛꯂꯒ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥꯗ ꯂꯩꯁꯤꯟꯕ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯁꯦꯟꯇꯔꯁꯤꯡꯗ ꯂꯩꯕꯒꯤ ꯄꯥꯎ ꯂꯩꯔꯦ꯫ ꯃꯤꯇꯣꯞ ꯆꯪꯂꯛꯄꯒꯤ ꯑꯊꯤꯡꯕ ꯂꯩꯅ ꯏꯝꯐꯥꯜ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯄꯣꯔꯠꯇ ꯃꯇꯧ ꯀꯔꯝꯅ ꯃꯤꯇꯣꯞꯁꯤꯡ ꯆꯪꯂꯛꯄ ꯌꯥꯍꯜꯂꯤꯕꯅꯣ? ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯀꯔꯤꯃꯠꯇ ꯌꯦꯡꯁꯤꯟꯗꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯦꯌꯔꯄꯣꯔꯠꯇ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯅꯦꯜꯁꯤꯡ ꯑꯗꯨꯅ ꯇꯧꯅꯤꯡꯕꯇ ꯇꯧꯔꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝ ꯊꯣꯔꯛꯂꯦ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯅꯤꯌꯝ ꯂꯥꯟꯅ ꯃꯅꯤꯄꯨꯔꯗ ꯆꯪꯂꯛꯂꯤꯕ ꯃꯤꯇꯣꯞꯁꯤꯡ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯑꯦꯛꯁꯟ ꯂꯧꯒꯗꯕꯅꯤ ꯑꯗꯨꯒ ꯃꯔꯝꯗ ꯍꯜꯍꯟꯈꯤꯒꯗꯕꯅꯤ꯫ ꯃꯤꯇꯣꯞꯁꯤꯡ ꯑꯁꯤ ꯄꯨꯁꯤꯜꯂꯛꯄꯗ ꯆꯦꯟꯅꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯈꯠꯀꯗꯕꯅꯤ꯫ ꯃꯤꯇꯣꯞꯁꯤꯡ ꯚꯔꯥ ꯁꯥꯜꯂꯤꯕꯁꯤꯡꯅ ꯊꯝꯂꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯒꯚꯔꯟꯃꯦꯟꯠꯅ ꯔꯤꯒꯨꯂꯦꯁꯟ ꯑꯃ ꯁꯦꯝꯗꯨꯅ ꯆꯠꯅꯍꯟꯒꯗꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯃꯤꯇꯣꯞꯁꯤꯡꯗ ꯇꯦꯝꯄꯔꯦꯔꯤꯒꯤ ꯑꯣꯏꯅ ꯊꯥ 6ꯀꯤ ILP ꯄꯤꯈꯤꯕ ꯑꯗꯨ ꯔꯤꯅ꯭ꯌꯨ ꯇꯧꯕꯒꯤ ꯃꯇꯝ ꯑꯣꯏꯔꯦ꯫ ꯃꯁꯤꯗ ꯀꯣꯚꯤꯗ-19ꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯇꯧꯐꯝ ꯊꯣꯛꯄꯁꯤꯡ ꯒꯚꯔꯟꯃꯦꯟꯠꯅ ꯇꯧꯒꯗꯕ ꯑꯗꯨ ꯇꯧꯔꯛꯇ꯭ꯔꯤ꯫ ꯑꯗꯨꯅ JCILPSꯅ ꯇꯥꯛꯁ ꯐꯣꯔꯁ ꯑꯃ ꯁꯦꯝꯗꯨꯅ ꯊꯤꯖꯤꯟꯕ ꯍꯧꯔꯒꯅꯤ꯫ ꯃꯁꯤꯗ ꯅꯤꯌꯝ ꯂꯥꯟꯅ ꯂꯩꯁꯤꯟꯕ ꯌꯥꯎꯔꯝꯂꯕꯗꯤ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕꯁꯨ ꯍꯣꯠꯅꯒꯅꯤ ꯍꯥꯏꯈꯤ꯫ ꯁ꯭ꯇꯦꯠ ꯃꯦꯂꯦꯔꯤꯌꯥ ꯑꯣꯐꯤꯁꯔ ꯗ ꯍꯤꯜ ꯇ꯭ꯔꯥꯏꯕꯦꯜ ꯀꯥꯎꯟꯁꯤꯜ ꯃꯣꯔꯦꯅ ꯃꯣꯔꯦ ꯇꯥꯎꯟꯗ ꯀꯥꯡꯒꯤ ꯂꯩꯅꯥ ꯀꯌꯥꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯀꯥꯡ ꯁꯤꯅꯕ ꯁ꯭ꯃꯣꯛ ꯐꯣꯒꯤꯡ ꯀꯥꯞꯊꯣꯛꯄꯤꯅꯕ ꯍꯥꯏꯕꯗꯒꯤ SMOꯅ ꯁ꯭ꯃꯣꯛ ꯐꯣꯒꯤꯡ ꯇꯧꯕꯗ ꯁꯤꯖꯤꯟꯅꯕ ꯍꯤꯗꯥꯛ ꯄꯤꯔꯛꯇꯨꯅ ꯑꯇꯩ ꯑꯋꯥꯠꯄ ꯊꯥꯎꯅꯆꯤꯡꯕꯁꯤꯡ ꯍꯤꯜ ꯇ꯭ꯔꯥꯏꯕꯦꯜ ꯀꯥꯎꯟꯁꯤꯜ ꯃꯣꯔꯦꯅ ꯄꯨꯊꯣꯛꯇꯨꯅ ꯉꯁꯤꯗꯒꯤ ꯍꯧꯔꯒ ꯃꯣꯔꯦ ꯇꯥꯎꯟ ꯄꯨꯟꯕꯗ ꯁ꯭ꯃꯣꯛ ꯐꯣꯒꯤꯡ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯅ HTCꯒꯤ ꯁ꯭ꯄꯤꯀꯔ ꯃꯤꯁꯇꯔ ꯁꯥꯝꯇꯦꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯣꯔꯦ ꯋꯥꯔꯗ ꯅꯝꯕꯔ 9 ꯂꯥꯡꯂꯣꯝ ꯕꯦꯡꯗ ꯂꯩꯕ ꯅꯦꯝꯖꯥꯜꯍꯦꯡ ꯗꯣꯡꯅꯦꯜ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯏꯪꯈꯣꯜꯗ ꯌꯨꯝ ꯁꯥꯅꯕ ꯌꯨꯝꯐꯝ JCB ꯁꯤꯖꯤꯟꯅꯗꯨꯅ ꯁꯦꯝꯕ ꯃꯇꯝꯗ ꯉꯁꯤ ꯆꯥꯎꯔꯥꯛꯅ ꯄꯨꯡ 12 ꯈꯔ ꯍꯦꯜꯂꯛꯄꯗ ꯁꯦꯀꯦꯟ ꯋꯥꯔꯜꯗ ꯋꯥꯔ ꯃꯇꯝꯒꯤ ꯑꯣꯏꯒꯅꯤ ꯆꯤꯡꯅꯕ ꯕꯣꯝ 18, ꯑꯦꯝꯇꯤ ꯀꯦꯁ 92, ꯑꯦꯝꯇꯤ ꯕꯣꯛꯁ 15ꯁꯤꯡ ꯊꯦꯡꯅꯕꯗꯒꯤ ꯈꯨꯗꯛꯇ ꯌꯨꯝꯕꯨ ꯑꯗꯨꯅ ꯃꯣꯔꯦ ꯄꯨꯂꯤꯁꯇ ꯄꯥꯎ ꯑꯃ ꯄꯤꯔꯕ ꯃꯇꯨꯡ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁꯀꯤ ASP LO ꯁꯪꯕꯣꯏ ꯀꯥꯡꯇꯦ, SI J ꯕꯥꯏꯇꯦꯒꯤ ꯇꯤꯝꯁꯤꯡ ꯆꯪꯁꯤꯟꯗꯨꯅ ꯕꯣꯝꯁꯤꯡ ꯑꯗꯨ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯂꯧꯈꯠꯇꯨꯅ ꯊꯝꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯕꯣꯝ ꯑꯦꯛꯁꯄꯔꯠ ꯇꯤꯝ ꯂꯥꯛꯄ ꯉꯥꯏꯔꯤ ꯍꯥꯏꯔꯤ꯫ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯒꯚꯔꯟꯃꯦꯟꯠ ꯀꯣꯂꯦꯖ ꯇꯤꯆꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯐꯦꯒꯣꯛꯇ ꯃꯅꯤꯄꯨꯔꯅ ꯊꯥꯁꯤꯒꯤ ꯇꯥꯡ 13 ꯑꯃꯁꯨꯡ 15ꯗ ꯑꯣꯟꯂꯥꯏꯟ ꯃꯤꯇꯤꯡ ꯄꯥꯡꯊꯣꯛꯇꯨꯅ 7 UGC Pay and Regulations 2018 ꯆꯠꯅꯅꯕꯒꯤ ꯑꯣꯔꯗꯔ ꯊꯣꯛꯇ꯭ꯔꯤ ꯐꯥꯎꯕ ꯃꯈꯥ ꯇꯥꯅ ꯑꯦꯖꯤꯇꯦꯁꯟꯁꯤꯡ ꯆꯪꯁꯤꯟꯅꯕ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ꯫ ꯁꯤꯠ-ꯏꯟ ꯄ꯭ꯔꯣꯇꯦꯁ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯃꯈꯜ ꯃꯑꯣꯡꯁꯤꯡꯒꯤ ꯑꯦꯖꯤꯇꯦꯁꯟ ꯆꯪꯁꯤꯟꯕꯅ ꯐꯦꯒꯣꯛꯇꯥꯅ ꯆꯪꯁꯤꯟꯕ 3ꯔꯛ ꯁꯨꯕ ꯑꯦꯖꯤꯇꯦꯁꯟꯒꯤ ꯁꯔꯨꯛ ꯑꯣꯏꯒꯅꯤ꯫ ꯑꯣꯟꯂꯥꯏꯟ ꯀ꯭ꯂꯥꯁꯁꯤꯡ ꯁꯁꯄꯦꯟꯁꯟ ꯇꯧꯕ ꯑꯃꯁꯨꯡ ꯑꯦꯗꯃꯤꯁꯟ ꯑꯃꯁꯨꯡ ꯑꯇꯩ ꯑꯦꯀꯥꯗꯦꯃꯤꯛ ꯑꯦꯛꯇꯤꯚꯤꯇꯤꯁꯤꯡ ꯕꯣꯏꯀꯣꯠ ꯃꯈꯥ ꯇꯥꯅ ꯇꯧꯈꯤꯒꯅꯤ꯫ UGCꯒꯤ ꯅꯦꯁꯅꯦꯜ ꯄꯣꯂꯤꯁꯤꯒꯤ ꯃꯇꯥꯡꯗ ꯒꯚꯔꯟꯃꯦꯟꯠꯅ ꯄꯤꯈꯤꯕ ꯀꯃꯤꯠꯃꯦꯟꯠ ꯃꯄꯨꯡꯆꯦꯜ ꯁꯦꯡꯕ ꯋꯥꯠꯄꯒꯨꯝ ꯇꯧꯔꯤ꯫ 7 UGC ꯄꯦꯒꯤ ꯃꯇꯥꯡꯗ ꯀꯦꯕꯤꯅꯦꯠꯅ ꯑꯦꯄ꯭ꯔꯨꯚꯦꯜ ꯄꯤꯈꯤꯕ ꯅꯨꯃꯤꯠ 155ꯅꯤ ꯁꯨꯔꯕꯁꯨ ꯑꯣꯔꯗꯔ ꯊꯣꯛꯇ꯭ꯔꯤ꯫ ꯐꯦꯒꯣꯛꯇꯥꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯌꯥꯎꯅ ꯅꯦꯁꯅꯦꯜ ꯂꯤꯗꯔꯁꯤꯡꯗ ꯃꯅꯤꯄꯨꯔꯗ UGC ꯅꯦꯁꯅꯦꯜ ꯄꯣꯂꯤꯁꯤ ꯏꯝꯄ꯭ꯂꯤꯃꯦꯟꯠ ꯇꯧꯍꯟꯕꯤꯅꯕ ꯆꯤꯊꯤ ꯏꯈ꯭ꯔꯦ꯫ ꯐꯦꯒꯣꯛꯇꯥꯅ ꯀꯦꯕꯤꯅꯦꯠꯅ ꯑꯦꯄ꯭ꯔꯨꯚꯦꯜ ꯄꯤꯈ꯭ꯔꯕ ꯑꯗꯨꯒꯤ ꯑꯣꯔꯗꯔ ꯊꯣꯛꯄꯤꯅꯕ ꯑꯃꯨꯛꯀ ꯍꯟꯅ ꯒꯚꯔꯟꯃꯦꯟꯠꯇ ꯑꯄꯤꯜ ꯇꯧꯔꯤ꯫ ꯅꯠꯇ꯭ꯔꯒꯗꯤ ꯀꯣꯂꯦꯖꯁꯤꯡꯒꯤ ꯑꯦꯗꯃꯤꯁꯟ ꯑꯃꯁꯨꯡ ꯑꯦꯀꯥꯗꯦꯃꯤꯛ ꯑꯦꯛꯇꯤꯚꯤꯇꯤꯁꯤꯡꯗ ꯑꯌꯦꯠ ꯑꯄꯟꯕ ꯄꯤꯔꯛꯂꯕꯗꯤ ꯃꯗꯨꯒꯤ ꯗꯥꯏꯇ ꯁꯔꯀꯥꯔꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯅ ꯐꯦꯒꯣꯛꯇꯥꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫
Kaching Khunau Municipal Council ki Ward number 8 ki manungda leiba Longmisingda Ward asigi Councillor Khumukcham Gojendrona District Agriculture Officer Thobalga Kusam Naraga Ahongwa Mamalda Urea Har Fanghankre Councillor KH Gojendrona ngasi Kaching Khunau Municipal Council Ward number 8 ki Ward Development Committee members sing KH Rameshwar M Sunil amadi KSWC Kaching Khunau Hizam amasung YFUC Kaching Khunau Cheksa Parki Kangbuga Pulaga Ward asigi manung chanba Kaching Khunau Hizam Sana Khongnang Laikai Hizam Maning Laikai Cheksa Pat Laikai na Chingbada Leiba Lomi Chamyang Khairom da Urea Harbek Chaniyang Khairom Pangan Ki Hairi Manipuri Youth Front of Assam Maifana Leptana Changsileba Khongjang Manipuri language bu Assam Sarkar gi Associate Official Language ohengadabani haibagi makha tarakpo oina poster amadi leaflet campaign leptana chatharakpo oina ngasisu Kasa District ki manung chanba Maitai Khunsingda Bontrapu Sonai Chingdon Lakhipur Ranipur Soparmaina Lakhipur Khunau Khuman Loinana Ngadina Udarbon Pangram Haiba Mafamsingda Pangthokli Makata na haikibada Manipuri sing taba mafamsingda su campaign asi chathakigani masida miyamna saugatpiyo amasung mateng pangbiyo haiki amaromda poster campaign asida maite pangal ichin inaw singna su thamoy singna saugatlakhi Mapanda laiba Manipuri sing maruoina Bangalore Delhi Kolkata da laiba Manipuri lok kaya maromna su issue asibu mapungphana saugatpiraktuna poster campaign asida Saruk ya birakpabu Maifagi President Seram Herazitna Thagatpa Phongdoki. Ngasigi campaign thoramduda Maifagi Konsam Rohit Singha Ahong Sangbam Ananta Kangabam Raghubir na Chingbasing su saruk yaki. Manipuri language po Assam Sarkar ki Associate Official Language demand tawba sigi makatabo na koi poster campaign tatna changchalakbana ngasi phabo khoi ngasi udhabon constitution gi bandor haiba khun asida koi pauna bajaba sigi statue gi makada koi poster campaign asi pangthok chane haiba poster campaign asi akoi gi Manipuri group chana taiba mafam khudimakta India tan prithibi gi mafam khudimakta taiba group cha khudimuna sagot piu haina Manipuri Youth Front of Assam ki makedegi nolongi singjari Manipurda Kaching haiba lamdam seda khundariba miyoi sing ase hiram kaya da haibadi Fizet chakcha yumlai kaidai khundabagi mawong matau geographically structure wangang sangang lai harau na chingbada Manipur miyamdagi khara tongana lairakli hiram kayada mangjin tharabasu tongan ba hiram kayada sothaba amadi lengak na yengsin bidabagi mamisu chauna tari English ani taratarukta mapung phaba Revenue District ama oikhrabasu madugi chapchaba thabak sing tawba ngamdana laihanbiri masima khamaikai asongi praja singi khwaidagi lebak thibani Manipurda lairiba ethnic group kunthra mapan asigi natki haurakfamgi oiba pochai lairi makhoiba masak taknaba geographical index tawnabasu hotnabiri adubu maikai asomdadi khundoktuna thambiri isam samna kakchingna Youth sunglambagi namuna hauzeki mirona khangnaraktre masigi namuna semgatpa mathau tadabra masida nate thongjau chairel gi chabu sabagi thabak nomagi mami samlakli masi punamak lengak na tumina yengduna leisingadawribra kakching bora haina khangnariba asi sabagi machal asi mafam sida phangjaba amadi sabagi namuna tongana leijaba Manipur gi mafam amattada phangdaba snack makhalamani masina senpham oiduna Imung manung puzaba amadi macha masu mahi masel tamhanba kaya ama leiri kakchingda saba bora amasung chasubi GI tag lobiduna sinpham asi pamjariba sinmisingi right kan view hiram masida district administration nasu ahenba thaudang lobiduna sotharaba kakchingi senmitlon kanbada amadi chinja asibu miyamda hena khanganbada tengwang view haina kakching khunai chawkhat hanbat loop kakchingi cherolamana appeal tawrakli JAC against the murder of Ningthozam Babysna Chanu na Thadorokpa Cherolamagi matung inna Laikhidrabi and Babysna Chanu gi achumba wayel fangnaba leibak miyam amasung JAC na kana taksin badagi CBI na case asi paibiri hauze COVID-19 gi laichat asina maram oiraga case asigi khongjel khara tapcharabasu noma natraga nomadi JAC amasung miyam gi apamba du soidana phangani thajai
achumba wayel fangnaba thongnijaba oina laikhidrabi bebisnagi common firoi numit July gi tang 18 numaijing numit gi numidangda leibak miyamna isai sagi yumgi thonggalda maira amomam katpinaba JAC gi maikaidagi apil tawrakli COVID-19 vaccine Jacob D miyoibada changing tawa hokre Jacob D hairiba vaccine asi Zydus Cadila sabani Department of Biotechnology na senfam saru khara puthokpani Central Drug Standard Control Organization dagi Bharat Biotech Covaxin na ayaba fanglaba matungda human trial tawa hokhibani hairi Virek ki chairperson aduga biotechnology ki department ki secretary oiriba Dr. Renu Swarab na haikibada Zydus na miyoibada changing tawa hokrabani alma nirvar Bharat ki damaktadi singthaningai oiraba amani Zydus Cadila gi chairman Pankaj Patel na su haikibada COVID-19 bu thengnabada vaccine asina maru oiba khongthang ama oirabani vaccine asi sanaba hotnabada government amateng pangbikibagi damakta su thagatpa phongdokhi Jacob D vaccine asi Ahmedabad ta lairiba company vaccine technology center da sabani hairi COVID-19 laichat sandorakpa thingnanabagi pandamda Bihar na thasagi aroiba numit fawbada lockdown sandokre adumoinamak ration shop sangom amadi manamasing yonfam singdi hangani mit yonfam singsu hanghangadawri lai khurumfam singdi hangba yahandri e-commerce amasung home delivery gi thabak punamakti athingba laite Lawu singu ki thabak thorom singsu komthokpada yauri Bihar da COVID-19 ki positive case lising kun chamag humputara hundo yaure aduga fakhibana lising tara hundoi changa kuntra hundoi shukre lockdown manungda public transport service tadi athingba laite Longna ganba laina sing thengnanaba public hospital mayam ama darkar oi haina South Korean hairi Japan ki manungda famung khwaidagi yamna leiba leibak South Korea na oiribani mikok lising amada famung 12.3 lei COVID-19 laichat thengnabada South Korea di yamna nganna mai pakrabani adumoinamak hospital singi famung masingi chada taradamak COVID-19 laichat na naraba singbu layingbada sizinari hairi South Korea ki National Health Care Insurance na miyoi million yankai konsili COVID-19 ke anabasing layingbada $1 million chama supna mapan sizinakre hairi aroibada maroiba pa umhana pizari Educational TV channel Lyric Education Minister Dr. T.H. Radhishyamna launch tawkre Miyamla na mitop changlakpasing JCRPS na task force semduna thizinba horgani convener YK Diren phungdokre Loinana COVID-19 vaccine Jacob D miyoibada changing tawwa hokre Ngasigi damakta di Paodam matang sida loijari miyeng dabiribasingbo amukana khurumjari